Arambai News Guwahati Tamithilon ki pau tabariba singbu ihan hanbumuktada chingangbam Susitrarani na khurumjari. Hauzik pungpham asi fawbagi oina maruoiba samlapa pau khara lominarase. Barak Democratic Front BDF ki Chief Convener Pradeep Dattare na luchingba mioi mangagi kutpu amana Kolkata Press Club tangarang paugi mipam ama phamkhre. Mifam asida BDF na pendaba phongdokhi madude India gi manungda Assam khaktada Bengali singda di voter gi notice mioli sing humdrama thoida piduna amadi detention camp ta thamduna makhoibu ot naibiri masidagi khangba ngamdraduna Barak tampaktagi Arjun Nam Sudra kauba mioi ama matomta sijakhibagi wathok chauna leikrabane masigi marakta loisindaduna thamlakliba lengaki pukaidagi lupa crore lising amaga chatruk chading tawkhrabasu Bengali lakh 18 gi citizenship ki maraibak haujiksu pending da adumak thamle masina maram oiraga makogi Aadhaar card sing namsinduna thambibadagi lengaktagi khudong chaba amata phangdana adumak leiri amadi makogi voting right phangadra natraga phanglaroidra haibagi mipaibasu chauna leirakle Masigi sumatakta mamangda lower post mioi lak ama Assam lengakna thabak lawba matamaduda Barak tampaktagi yamdrabada thabak phangdaba naharol lising 15 lawgadaba du sumnatagi lising ama fawba phana lawbikhide wakalakle Makhatana Englising ni Panda Lebagasi delimitation process haukrabasu Assam dagi NRC gi process haugadoba leiba maramna matamatuda yauhandana thamkibadu handak June thada taha tawduna rajniti gi khudong chaba lauraga ECI gi khuthangda sengdorakhiba kayasi leibana pendabaga loinana Barak Tampak Assam dagi tokhainabagi akanba khongjang mathang changsilagani haina Kolkata dagi VDF gi convener Khaidem Kantana thadorak pachirol amana khangalak Handakta kuki militant sing na yamnamak tamthina hatpi khraba mara lejadaba mitei mahiroi anigi thawaina mapugi leikolda ingna jikna leiba oirasanu haina Assam University gi Manipuri mahiroi singna condolence amadi candlelight prayer ngarang pangthokre thoramasida mahiroi tenatana university asigi register in charge Jayant Bhattacharji amadi department kayagi kaikumna ningai oiraba oza kyanasu saruk yake Assam University Manipuri Students Union na tinkiba miyambu thagatpa phongdokkibaga loinana mihat pasingbu CBI natraga government na phaduna puthorakadabani amadi ain gi matungina matik chaba cherak pibinaba central amadi Manipuri lengaki mafamda haizari haina General Secretary Omkana thadorakpa chirol amana khangalakle Maifa General Headquarter Rongpur Kasar Assam nasu lingthoingambi amadi Hemojit ki mihat yaningdaba phongdorakle Mahairoi ani asibu kuki narco terrorist sing na tamthina otpiraba matung hatkibagi thong asibu Maifa na thamoi shokna condemn tawi kuki sing asina Manipuragi tokhaiba homeland ama talibasi mangda phawba mangluranu haijaningi mara lejadraba micham kayada tamthina miot minei toroba matung hatok pikhiba aduga Indian Army na ima maira paibi singda tamthina tawbiba loinana Mahairoi singdasu phongna Manipur lengakna phu cheiba kya tawriba si Maifana yamna makanna condemn tawrakle athuba matamda kuki singna lan lepkadabani natrapadi Manipur gi mapanda choina khundariba Manipuri singnasu kuki zo singi mathakta akanba meeting thamlaklakani makhatana Mizoram lengakna kuki singda phongna mateng pangliba si athuba matamda lepkadabani natrapadi Maifana su makhal makha kya gi wakat khongjang changsilaklakani hairakle Manipur lengak amadi Central lengak na Manipur thokliba kanglup ki irang asi athuba matamda loisinaba hotnabiyu amadi Mahairoi anigi misida chenariba kuki terrorist singbu athuba matamda phaduna sibagi cherak pigadabane asida sunatana May 3 dagi ngasi fawba jiri Imphal lambida passenger gari da mitai amata chathok chasin tawba yadriba sisu Manipur lengak na meeting changbiduna mitai sing National Highway asida free da chathok chasin tawba yahannaba hotnabiyu hainasu tampak mayum Salahuddin Secretary General Maifana Thadorakpa Chirol amana phongdorakle Manipuri Kanbalup Kasar Assam nasu Mahairoi ani kuki terrorist sing na hatkhiba sigi matangda thamoi shokna nungaitaba amadi pendaba phongdorakle viral oikhiba photo sing adu ubada sahing ngahing chaba singi thongni habisi atakna baga loinana kuki terrorist sing na phongna mitei ekhoibu singnabani haina makalna logdaba ngamde hairakle kuki sing na nomai kapshilakpa amadi mihathi na hatliba sing asi urubada mapan Manipurda leiriba ekhoinasu tumina leithokloi habisi kuki sing na khangjinba phai Mahairoi ani asigi mihat chenaba mihat pasing adu athuba matamda Manipur lengak amadi Central lengak na phagat piduna sibagi cherak pigadabani haina makalna appeal tawri haina
convener Seram Herazitna Thadorokpa Chirol Amana Phongdorakle Mere Mati Merades Khongjang Asigairo Nangrang Nungtil Kasar Sribar Ward number Nipan gi Sribar GP gi Vice President L Vidya Mohan Lakipur Subdivision gi CLF President Bina Devi Amadi L Premila Devi Purnimasi L Indira Kunjavati L Promila Tombishana Ibem Tombi Kunjalata L Pramodini Uttarani Amadi Ate member Kuni Thoinasu Sarugyaduna Ward number Nipan gi Lemhoriba Thoram Singh Pangthokre Hosai District Sports Association na Senlangduna Sanariba Hosai District Sports Association A Division gi Football League ki ahanba semi-final ngasi September 15 Sagolsel numita Kathol Thali Friends Club and Library amadi First 11 SKI gi marakta sanaragani anisuba semi-final na hayeng September 18 irai numita Town Club amadi Hosai FC gi marakta sanaragani aduga final na laglibo October ama nomaizing numita sanagani haina M Purnachandra Football Secretary na Thadorak Pachirol amana khangalakle Hauzik Manipur gi pauda Ngarang su Manipur gi mahairoi singna hanba leitana mamanaba amadi mamanabi mahairoi ani lingthoingambi amadi Hemenjitpu kidnap tawduna makhut chalaba matung kuki militant singna yamnamak tamthina hatkiba thong adugi mayokta akanba wakat khongjang kaya maikei kya dagi changsilakre Administration amadi police ki athingba namkhairaduna siba kidana lengaki mayokta mahairoi singna akanba protest tawki State Security Force na kapadagi mahairoi ama soki mahairoi singi miyut singna CM ga unaduna memorandum pishinki Oriental College ki mahairoi ama tear gas cell na panpadagi yamna magpibam thina soki masigi ngai hak matung Oriental College ki mahairoi singi wakat khongjang asida DM University Mayai Lambi College amadi atei college kya gi mahairoi singsu yaushilaki mahairoi singi akanba ihawadu ubadagi police officials sing na wari sanaraba matung mahairoi mihut kun khak CM Environ unaba amadi memorandum pishinbagi ayaba pike mahairoi sing asigi charter of demand gi manungda yauriba si kuki militant sing na hatkiba mahairoi ani asigi manungda mahairoi ani asigi imungi miyoi singda justice phangandriba fauba DMU administration yauna class pumba boycott tawgadabani September 19 tagi horaga numit Kuntrani gi manungda culprit sing phagadabani internet ban tawriba se lengakna khudakta lokthokadabani mahairoi singi peaceful rally gi matamda asugapan nangkiba victim sing adugi dai lengakna pugadabani loinana Manipur gi leihaudagi rapid action force lokthoknabagi wafam yauri Nagalammaramda Manipur gi Engineering Institute Mari habdi MIT MTU NIT amadi Polytechnic College ki mahairoi singnasu mahairoi ani hatkibagi mayokta Tagyal Polytechnic Campus ta wakat khongjang changsinkhre asumna school suti laukthokrabasu uniform set pa mahairoi singna lambi sorok school college campus ta wakat khongjang changsinki security force ki akanba action da mahairoi kayasu asoga panang ki punna mahairoi chamaga yangthai hena asoga panang badagi Imphal gi hospital kaya da puduna hospitalized okay Cheragasida BJP Thobagi office mai thakre amadi Wangjing BJP office su thugaikre haibagi pau lakli Ngarang CM Secretary ta pangthoki ba pawgi mi phamama da mi hat pasing matik chaba cherak pigani haina Manipur gi CM N Biren na lauthoki baga loina na miyam gi ihauda ngak sena na bagi damak Assam Rifles natraga Indian Army sing seasonable leite tangai fadana state force ki award pa lerak pa matam data requisition tawbada yawbani ngarang gi moirang khom thongdokta Jet Regiment na mairoi khara tamthina sokan ki badugi matang da report pirak na ba DG da khangan khre haina so CM na pawgi mi phamasida phongdokhi irang laksin na ba Chochanpur district ki mafam kulhumdoida security force company kunmanga mathau tawhankhre masigi mathakta RAF ki company ani amagasu thamkhre amadi ahenba company ani ahum amagasu behiyang maikaida thananaba thawrang tawri haike loinana apspa gi matangda social media da lana pau sandokliba adu achumba natte ek asi nongna semdokpasu leite Manipur pumbada ek asi chalaire haina lana sandokliba sida miyam thajabiganu su hairakle
Manipur ki phibam khazik phagalakpadagi state asigi police station 18 na konba mafamsingda thamlamba disturb area lawthokhraba matung hauzik amuk lamdam asida oirakliba law and order gi phibam asina maram oiraga lagliba October amadagi makha tana tha taruk amaga amuk hanna disturb area thamlagani haikre Commissioner Home Tiranjit nangarang thorakiba order aduda disturb area lawthokhraba police station 18 na konba mafamsingda disturb area tha taruk sandokle hairi nakalamarom da Committee on Tribal Unity Kotuna Home Department ki disturb area exclusion ki mayokta protest tawki bagaloida na Manipur ki tampak sin bathungna abspat thamjinnabagi demand tawrakle Kanglipaki magi masaigolda laibiri bai chilinau imaiwen singi mafamda Youth of Manipur na wafam khara sengdolakli madudi Youth of Manipur na miyamdagi donate tawzaroi tawsu tawzade masi khangna kanagumba miyoi amatana lana makoigi ming sizinaraga donation tawbidanaba haizarakli nachana na yakhoibu miyamda lana uhanaba hotnariba singdagi miyam pumbana cheksinbiu hainasu miyamgi mafamda haizarakli Youth of Manipur gi Facebook page amadi WhatsApp group ta thagalakpa khaktamak official oigani attai amataga mari leina zaroi amadi karigumba makhoigi ming sizinaraga paisa khairamba lauramba thingnarabde apaphatagi tekchak masa masa na pujagadabani achumba tawse asengba ngangse haina Youth of Manipur na lebak miyamda paujelakle Shillong Manipuri Students Union na su mahairoi ani Kuki militant sing na makhut chalaba matung sugi makhada laiba militant sing na tamthina hat khibagi thong adugi mathakda thamoi shokna nungaitaba phongdorakle masigi matangda India lengak amadi Manipur lengak na bhabok oina yengduna leithoktanaba amadi akanba action laukhatnaba amasung mahairoi ani asigi imungi miyoi singi awabagi khanbiraga justice pibinaba amadi athuba matamda action lokhat biduna hingsa mari chathariba si lephanbiyu haina acting president chongtham thangamba miteina thadorakpa chirol amana phongdorakle Manipur Government Higher Secondary Lecturers Welfare Association nasu mahairoi anigi tamthiba mihada sigi matakta yamna kanna condemn torakhibaga loinana tamthiraba crime asigi matangda macha tana thiumba chathaduna mara lairaba singda chirak pinanaba davi torakhibaga loinana laikhitraba ani asigi imungi miyoi singi awabada su saruk yazari haina General Secretary K Herozit na thadorakpa chirol amana phongdorakle Kuki National Organization na Kuki Zoland da popi thabagi mayokta English ingani tara taruk da lokiba phireb adu amukasu sengdorakle illegal activity asida miyoi khara laibadagi Manipur lenga kamadi mitei CSO singna makhoigi miyambu narco terrorist aina aranba machu sangjin biri Kuki Zo citizen khudimak na environmental friendly farming tongnana ba loinana ijat leina business tongnana ba KNO na hairakle maramaduna popi thaba amadi mari leina ba lalolitik tachena ba Kuki Zo khudimak matik jaba cherak pigani haina su President PS Haukipna Thadorok Pachirol Amana Pongdorakle. Hizam Luang Biamade Fizam Hemazit Mishi Justice Pura U Asiba Chang Puto U Maraleba Singh Paduna Chirak Pibiu Amadi Maram Chadana Mahiroi Singh Mahi Tamba Tinzin Bayaning De Haina Tobal District Manung de Leriba Mahiroi Lup Tarukna Sinduna Mahiroi Singyoiba Kongchet Ama Tobal DC Tamna Chatuna Tongan Badiman Kya Thamkre Okram gi Waikomani Girls College segi horaga Thobal Bazar fauduna DC Thobal tamna pendabgi kholau lauraga khongchat chatki khanghongdana hingsa thorakpadagi DC gi main gate thugai ki security na su tear gas smoke bomb rubber bullet amadi life round kya kaptuna mahiroi sing tankhaina ba hotna ki Manipur amadi Mizoram gi marakta helicopter service ngarang dagi hokre Manipur lenga ki notification matungina Chuachanpur dagi Aizol yobagi bharana lupali sing bariga chaunga aduga Aizol dagi Chuachanpur Paubagi Bharana Lupali Singh Tarukni Barasi Fix ni su hairi ngarang ahan boina Chuachanpur dagi Aizol tamna paikiba ahan ba helicopter service ta passenger tara tongki helicopter gi ahan ba flight asi Imphal International Airport dagi paikhat khiba duna Aizol gi khathang ba saruk ta leiba Malpui helipad ta taki normal flight ki matamasi chorakna minute nipuni hairi aroiba da ngasi gi tentakpa maroiba pau khara Assam Congress MP Gaurav Gogoina Manipur da Mitei Mahairoi ani tamthina hatkiba dugi mayokta akanbe action lokhat pinaba demand thamlakli Assam Provincial Bank Employee Association na laglibo October amada state sinbatungna protest sathanabagi warep Lokre Thabak Henjin na suhanba recruitment matik chana lodaba amadi outsourcing gi trend asumasum hengalakpadagi protest ki khongjing asi changsingadori bani hairi
Manipur ki film actor R.K. Somarendro alias Kaiku BJP party ki primary membership tagi ngarang resign tawkre. Personal issue na maram oiraga resign tawbani haina BJP state president thaglakiba resignation letter da mayek sengna palakhe. Ngasi September 25 Imphal East, Imphal West amdi Bisnupur district ta full curfew lauthokre. Manipur ki CM NBN na mahairoi ani kidnap tawduna hatkibagi mayokta tamthiraba crime asigi damak khudam changdam oihoragadaba chairak pigani haina ngarang haikre. Khongjang changsilliba chahi nauriba mahairoi singda tear gas cell, rubber bullet amadi lathi charge tawba haibasi UN Convention on Rights of the Children and Juvenile Justice Act Englishingani taramanga gi mayoktani haina Manipur Commission for Protection and of Child Rights na phongdorakibaga loinana lengakta aiba cherol thaduna warning pikre. Hemazit na Tamlamba School Kindergarten Montessori School gi mahairoi sing na ngarang school asigi gate wakat mipam phamkre takil kolom lekai da leiba school asida pangthokiba wakat mipam aduda school asigi principal Dr. Longzam Dhoneshwar yaungna Oza Singh non teaching staff amadi mahairoi sing nasu saruk yakhe. Mahairoi lingthoi ngambi amadi fizam Hemazit mihat Tathizinaba CBI Special Director Ajay Bhatnagar, DIG CBI Amarjit Kaur amadi member tarit kaloina na agency asigi akhanabati mamangarang special flight amata Imphal da thunglakre. China da pangthokliba Asian Games Englishing ni kulhumdoi da Manipur gi wushu sanaroi Rosivina Naurem final changkre. Englishing ni tara tarukta matam adugi Manipur lengak na nauna district tarit semnabagi wafam UN sina reject tawkiba phirep adu amukasu hena chesilhanaba phirep lorakatawri. Manipur Naga Revolutionary Front MNRF na Mahairoi Luangwi amadi Hemanjit ki mihat kanna yaningdaba phongdorakle. Mizoram da lariba Reg Village asi India gi manungda best tourism village oina lauthokre. Asian Games Englishing ni kulumdoi opening match ta Indian women hockey team na dominate tawkibaga loinana Singapore bu tarahumdoi sinoda maithiba pikre. UP ki nupi amana bank locker amada thamba lupa lak tarani pan termite na chathok lambadagi lokhat pa yadana leiramle. Amade Google na Android smartphone users singi damak India da earthquake alert system app ama ngarang launch tawkre. Ngasigi na di Arambai News Guwahati da mithilon gi pau sandok chaba matang sa loisin zabaga loinana tabiriba singbo makaso hanna kurumjari.